ngasi nungdaram phong ba tuan ba che phong singdigi maroi ba pausing khonga charaga mayam da share tokjagi ahamada union home minister lakadori ba asigi mangoina combing operation chathakre bom ama leramle union home minister amisa lagliba tangkun ngama panda lakadori ba asigi mangoina impal west police amadi impal east police na section tharang lokhat baukre union home minister amisa na impal da lakadaba thoningbaba thodok thoktanaba district ani sigi manung sanba mafam kyara park sanna combing operation chathakre impal west district ki oina konjeng laikai kona thabi ningongbam laikai amasum nongsaba club ki mafam sing chathakiba thibu humbagi thaba aduda apunba yumthong chamaromda lairamba miyoi samago humjarom verification tawki amaromda impal east ki oina purana Raspberry mafam sing chathakiba thibu humbagi thaba aduda yumthong marfurom gi miyoi samago marfurom verification chathaki ngase yu impal east amadi impal west ki civil police amadi commando khutpu aduna thibu humbagi thabak chathaba aduda mifa mipun gi paudi leite nakala maromda impal east district police na section tharong lokhalingai sera asida kongba kaithel bom ama amuba chirang amada yom laga leiramle haidi bom adu khongnang amagi makhong sakhangdaba singna thamlamba thengnakhi Manipur police bomb expert team laktuna bom madu lokthok tuna yengbada kilogram ahum rom lumba sakti leiraba RCIED oramkhi bom madu lokthok laba matungda dispose tonapgi dama irilbung police ta sinakre hainasu pawsina su makhatana phongdorakli makasa tharak point atopa paw manam english ngani ga taraga nipan gi drug case lengak na makhatana higher court amada thigat hanba sungani eso Manipur lengak na English ngani ga taraga nipan gi drug case makhatana higher court amada thigar hanba sumgani haina women association for socio economic development palace gate ki serol hairi serol sina makhatara duna English ngani ga taraga nipan gi jun kunda Impal West district police amadi nap ki apunba team na yamlaba lupa crore kun ga tre romgi drug matamadugi ADC Sandel gi chairman oiramba lukhogjai jogi langol da leiba quarter dagi napki additional SPTS Brindana lusingduna phakibadu thasigi taraga tereta kona lukhogjai jawgaloina miyoi taret maralaite hana thadokraba lukhogjai jawgi driver tungkhamu jaw sei taraga mapan amadi thangmilen jaw sei kunthra anibu maralaire haiduna bali gi hameng oihankiba asigi rai kadai phoba achumba yumpham oiraga woyel sathakibano Mara lairibana kana no mara laiti haina lauribasi kana no haibasi miyamda achauba wahang ama lakle BJP lenga amadi chief minister na war on drug haina kana lanthingnari drug asi malemdigi muthat kadabani haiba wakhalon leiba tarabadi wayel satharibadu peningai oide ASP Brinda khakta natana napki lairiba department punamaki maithibani laubusiyai wayel asida drug ki damakta thamoi sengna lanthingnari basingdadi achauba ningba kaiba amadi oiri hainasu pawsinasu makhatana phongdorakli makhasa tharak point atopa paw manamu ko na mara leiten thadokraba lukhogjai jaw okre lupa crore kun gatre romgi drug ki case ta senariba matam sangna jail leiruraba Sandel Autonomous District Council ADC chairman lukhogjai jaw allies saise jaw ko na mara leite haina thadokraba matung ngasi mahakpu okpugi tharam ama moreda pangthokre Cookie Women Union amadi Human Right More yauna tuan ba cookie organization singna sinduna pangthokiba mahakpu okpugi tharamduda yamlaba miyamna khongsat amagolena okhi khongsat adura saru yakiba singna long lip lukhogjai jaw court na court ki mathau tawgadabani sarkar na sarkar gi mathau tawgadabani miyam gi mathau tawbiyu mak thadokpada miyamna protest tawbu yaningdi haiba kholauk sing laukhi hairi hensu pauksiyesna makhatana phongdorakli atopa paw manamu nongmai kapada sienabani haiba miyo ama police na fagat khre ngarang numidang pung 3:35 rom tabada Impal East district ki manungsana leiba hata mana ingkhol mana ki central masjid gi MD Sher Ahmad Sainipu apokpo lekidraba MD apabibu nongmaina kaptuna sukolamba thaudokta sienaba golpati octo parking manaktagi MD Altaf Khan sei kuntraga manga apokpa MD Fazur Rahman ngasi police na fakre hairi pawsne hai MD Sher Mahamatagi masul manak thokpa MD Balam Sana police ta wakalakpagi matungina thinabadagi thaudo adura sienaba miyo ese phagatpagam khibani hairi police na pharaba MD Altaf Khan dagi kapa yariba nungmai maru ani yawba magazine ga loinana .3.2 gi pistol amasu recover tawre loinana
makha tana thijin humjinanaba CGM Imphal East puthoklegani haidi hanasu pausi isna makha tana phongdorakli atopa paw amana mu Tondon Sana High School amadi Bengali High School gilam Lupa amada Yonthokiba BJP na tumina laithokpham thokte Tondon Sana High School amadi Bengali High School gilam Congress lenga ki matamda subnatagi Lupa amada Yonthokiba BJP lenga na thigatpham thoi masigi damakta high level committee ama CM duna thigatkadabani haina Federation of Homina thadorokpa sirol amada haidi sirol asina makhatana high school asi lainga ki school ama oina matam sangna iramdamsi matik saba mahiroi kya puthoktuna lakhibi school singni laingang school asibu muthatlaga private school amada on kiba maramna matamdugi Congress lainga adugi minister kharadi asauba senpham khara senja thumja toromloi haningai leite Congress na lamasigi yonba matamda school ani sida matik saba angang sing school kariba matamni khwaidagi thamoi shotningai oididi Uripok Tondon Sana School dagi private school da thaduna mahi tamba ngamdaba lairaba angang kya tamlibani masi natana lamdamdugi sanaroi kayagi amata ngairaba sanabung amasu oiribani school asi mafamdudagi kilometer ahum lapna lairik tamnaba Congress lengakna angang singdugi sinki pikliba angang singadubu kilometer ahum lapana school tamnaba sinba haibisi lairik tamba tu haina sinabugumani lairik tamba phangraba mahairogi mapunsi manghankhibagi thaudang adu lengakna pufam thoi pikliba angang singadugi mama mapa singaduna matamdugi Congress lengakna makhogi wakat tabidabadegi Ram Krishna Mission gi office Bengali High School satuna Cheirak haikibani adusu mission school gi kangbu singna tabibagi muhutta karemnabagi minok natana karisu kanaba phangkide lengakna school muthat piganu lengaki school muthatlaga Ram Krishna Mission private school amada Yonthokanu haiduna wakat mifam kya tauki mifam kaya pangthokiba Prime Minister da phawba wakat che pikhi sidagi hendoktura Manipur General Strike anirak tauki adubo Congress lenga aduna manada hapkhide maram aduna BJP lenga asina school asibu amuk hingat hanbiyu sanaroi kanbiyu amadi lairaba lairik tamba phangdraba angang singsubu mahi tamba phanganbiyu amadi lenga ki school Yonthokiba mi singbu Cheirak pibiyu hairi hanasu pawsina makhatana phongdorakli loisilakpoina ngasi goba COVID-19 update mayam da share tawjage ngasi punna miyoi kunthraga nipan COVID-19 na positive oire miyoi kunthra nipan sigi manungna taraga nipan amana nupani aduga kunna amana nupini haidi aduga ngasi COVID-19 na positive oirakraba miyoi singsi Imphal West dagi taraga mari Imphal East dagi mapan Thawbal dagi mari Bisnupur dagi manga Kaksin dagi ama Chuchampur dagi manga ni sohairi makhoi loinamak local transmission ni sohairi amasum ngasi goba COVID-19 record miyoi amata COVID-19 na nakiduna sikidre amasung apon moina sian khiba masingdi sahong kontra ka tere sukhrei amasung asipung kunga marida Manipur da COVID-19 nagi faduna research to khiba miyoi masingna samuga kontra gom doini amasung haujoji oiriba recovery rate si 93.11% oiduna yamna wangna leiri aduga mayam sing hajikoina matang sai lo sinjage aduga horen mu mayam update pijragi paw no bulai raga den thank you